Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari. Ngasisu mahausagom Minoktuna Nisani kontramanga suba tangkak amok puduna lagjari. Mayam punna taminarasi. Ngamba Britain anina thong hangduna changlakpada kagi bulb khudingmak loina off tawrami. Thongdagi changlakpa mangalduna taba atopa thongnauna jingba mata hangdoktabana thongdagi changlakpa mangal nataba ataidi imamamli. Toina changba ngamba wall leiriba switch box tuda namladuna bulb thanduna kada pungan nganhalli. Kana su leiramde punghang hangami pochei leiramba mata mafam kaidana leiri. Adubu sanana paiba ngambana mangonda piba phondudi masanana mami tektana leiriba mambak pidak mathaktuda mapang kana yaungda yingsinbinaba leitana tuminta sinduna leiba ui. Ngamba changsinduna phondo lokali phondo da yengna susoli. Kai chakazano ni singang siba. Ren mapodo na chalag hangurusira. Aduna farni. Anido makhadi kumtharagli. Yumbogi yum adom to the lagli. Sumangda leptuna mi tanaba kauragli. Kana lege. Yumsibu kana lege. Singthagi mamana bidu thoragduna anido bu obada nogladuna hanglagli. Kai leirage? Sanado kadai da jakige khangbibra. Kaidano khangdene ngasai kaidano majat kanina luggage puraga jakhiban. Kagi soso ngona pirami nangna lakpada nangona piona envelope ama su pirambani. Nupidu ki wadu tabada ngambade chumna leiramba sakphamda yamna sauna ahongba lakri. Bisumani sukjankre thabak manungda leiriba miholdagi khongjaldо phana puna ngamdana hengalakli. Braden so angakpa sakphamda nupidu te yenglakli. Nupidu so wa makha tarduna. Aido mana piramba chega sogado lauthogi ngangaramako. Wado haiduna nupidu imungda muk changkre. Ngamba Braden animak wangang phawba kawma makhai uchuk yungbagom yungduna leplaga leihori. Minute ani ahumaki matung nupidu thorakli. Soje yawba soduga loinana envelope ama pirakli. Ngamba sa tarang amada pirakliba chedu lauri. Braden nupiduda jalukigi hairamnaga anidu thorakli. Atopada chetpagi mahot ngamba sanagi kada oina chumjing kakhatkri. Braden sumatung inaduna jangsanduna phamthei. Mamit anina angawba machugi envelope tuda thamduna. Makhut namana pairamba soga phone gado loina phamangna kanduda thamkhraga envelope tu tapna sekaiba hauri. Braden nakanda leptuna nungaitana ngambagi matawda yengli. Chemai ani big hek thanba makhai hingok machugi mukna chemai thanna iduna yauramli. Ngamba laukthokduna mamai thangna leiriba chemai do tapna hangtoktuna paba hauri. Tamcha do yam sawing amane. Yam pelamaroi. Aina sumaina tamcha da kaimta haindabase. Adubo tamcha nang sawgan. Aina tamcha ki punsida lapthoki basina punsi chupa ibani ki punsi lambida nungaiba yaifaba awaba yaudaba punsi moiduna jatpo hisano haina aina sorgi maphamna thongni jage. Khalamba yayi tamchanadi. Aina tamchadagi oijaba thiduna oijaba phangba loiraba matung miraiduna chatkibani haina. Adubu tamcha ai tamchada adumna khankiba leite. Aigi thamoida leiba aigi nungsibadi lingdabani mahi kemna singbani. Angauba aigi thamoi jibangda tamchagi nungsi machu natana atopa machumda takiba leite. Nupini pukchelepte haiba wakhalna tamchagi wakhala laklabade wakhaladuna thaibi. Pukcheleptabi nate aimo pukchel chetpi asingba nungsibagi magun ngagbini haina taibang pumbada saktak namgi khanjabani. Adubo aigi laibakna pumnamak thugaibire. Aina puningba maikaida puduna jatki khanjaba aigi punsi lampise. Lamakhangda aigi laibak mana lamakna hale. Mathangi chamai do mo hangdoktuna pari. Aina thamoi thugairambadi nate. Thugaibani haina lauduna aimu punsigi oina waraukibada aigi pendaba mata nafamna thamkhraroi. Waraukro aimu punsigi oina muthatkro nangi thamoida wakhalda taba aigi mami khudingba. Nafamdagi khong thangduna chatpa mikuptudagi aigi su thamoida taba mami muthana hona khrabani.
ꯃꯃꯜ ꯂꯩꯕ ꯃꯒꯨꯟ ꯂꯩꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯃꯜ ꯂꯩꯕ ꯑꯩꯒꯤ ꯏꯐꯝꯗ ꯐꯤꯖꯤꯒꯤ ꯃꯔꯤ ꯑꯃꯕꯨ ꯀꯟꯕꯤꯗꯨꯅ ꯏꯐꯝꯗ ꯁꯤꯟꯅꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯍꯟꯕꯤꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯇꯧꯕꯤꯃꯜꯁꯤꯃꯗꯤ ꯀꯥꯎꯕ ꯂꯩꯈ꯭ꯔꯔꯣꯏ꯫ ꯁꯛꯇꯝꯗꯨ ꯃꯃꯨꯠꯅꯕ ꯃꯨꯊꯠꯄ ꯍꯧꯈ꯭ꯔꯕꯁꯨ ꯇꯧꯕꯤꯃꯜꯁꯤꯃꯗꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯆꯦꯛꯁꯤꯟꯅ ꯂꯣꯠꯁꯤꯟꯅ ꯊꯝꯈ꯭ꯔꯒꯦ꯫ ꯀꯥꯎꯈ꯭ꯔꯣ, ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯣ, ꯆꯠꯈ꯭ꯔꯣ꯫ ꯅꯨꯡꯉꯥꯏꯕꯩ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ, ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯁꯤꯟꯊꯔꯛꯀꯅꯨ꯫ ꯑꯩꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯕ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯑꯕꯅꯤ꯫ ꯂꯩꯔꯥꯡꯊꯛꯇ ꯂꯩꯅꯦꯠꯇꯨꯅ ꯅꯨꯡꯉꯥꯏꯕ ꯈꯛꯀꯤ ꯁꯪꯁꯥꯔꯗ ꯄꯨꯝꯅꯃꯛ ꯀꯥꯎꯗꯨꯅ ꯍꯤꯡꯈ꯭ꯔꯣ, ꯅꯅꯤꯡ ꯇꯝꯈ꯭ꯔꯣ꯫ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟ ꯌꯥꯎꯗꯅ ꯌꯦꯠꯄꯤꯅꯕ ꯂꯩꯇꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ꯫ ꯑꯔꯣꯏꯕꯗ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯏꯔꯝꯂꯤ꯫ ꯉꯝꯕ ꯆꯤꯊꯤ ꯄꯥꯕ ꯂꯣꯏꯕꯒ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯇꯥꯈꯤꯕ ꯄꯤ ꯃꯁꯤꯡꯗꯨ ꯊꯤꯉꯝꯂꯔꯣꯏ꯫ ꯃꯌꯦꯛ ꯀꯌꯥ ꯆꯣꯠꯈꯤꯕꯅꯤ ꯃꯤꯠꯇꯒꯤ ꯇꯥꯈꯤꯕ ꯄꯤꯗꯨꯅ꯫ ꯏꯔꯝꯂꯤꯕ ꯃꯌꯦꯛꯁꯤꯡꯗꯨ ꯆꯥꯊꯣꯛꯇꯨꯅ ꯑꯗꯨꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯇꯥꯛꯇꯨꯅ ꯃꯤꯠꯀꯤ ꯄꯤꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯀꯌꯥꯃꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯏꯔꯝꯕ ꯑꯣꯏꯕꯅꯣ, ꯑꯀꯟꯕ ꯊꯃꯣꯏ ꯊꯨꯒꯥꯏꯗꯨꯅ ꯆꯦꯟꯊꯔꯛꯄ ꯃꯤꯠꯀꯤ ꯄꯤꯗꯨꯅ ꯃꯨꯊꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯌꯦꯛꯇꯨ꯫ ꯀꯅꯥꯅ ꯇꯥꯏꯅꯅꯤ ꯑꯁꯨꯛ ꯑꯣꯝꯆꯥꯛꯅꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ? ꯇꯥꯏꯅꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯃꯛ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯁꯤꯔꯥ? ꯃꯗꯨꯁꯨ ꯉꯝꯂꯣꯏ꯫ ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯃꯌꯥꯝꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯥꯀꯣꯡꯗ ꯆꯪꯂꯛꯇꯨꯅ ꯊꯃꯣꯏꯗ ꯄꯥꯜꯂꯒ ꯆꯩꯅꯥ ꯀꯟꯃꯜꯂꯤ꯫ ꯅꯨꯄꯥꯅꯤ, ꯑꯩꯗꯤ ꯊꯧꯅꯥ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯗꯅ ꯂꯩꯕ ꯉꯝꯗꯦ꯫ ꯉꯝꯕ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯆꯦꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯁꯦꯒꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯕ꯭ꯔꯦꯗꯦꯟꯁꯨ ꯂꯦꯞꯅ ꯂꯦꯞꯅ ꯏꯔꯤꯕꯗꯨ ꯄꯥꯍꯧꯔꯤ꯫ ꯈꯪꯍꯧꯋꯤ ꯃꯌꯦꯛꯁꯤꯡꯗꯣ, ꯉꯝꯕꯕꯨ ꯈꯥꯝꯕꯗꯤ ꯇꯧꯗ꯭ꯔꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯥꯁꯨ ꯆꯥꯛꯂꯤꯕ ꯊꯃꯣꯏꯒꯤ ꯃꯩꯔꯤꯗꯣ ꯑꯃꯨꯛꯇꯪ ꯃꯀꯥꯠ ꯐꯣꯡꯂꯁꯅꯨ ꯈꯜꯂ ꯃꯥꯜꯂꯤ꯫ ꯉꯝꯕ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ꯫ ꯆꯦꯁꯤꯡꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯃꯈꯨꯠꯅ ꯄꯦꯟꯅ ꯁꯦꯒꯥꯏꯗꯨꯅ ꯃꯆꯤꯟꯗ ꯄꯦꯟꯗ ꯋꯥꯍꯩꯒꯤ ꯆꯩꯅꯥ ꯊꯣꯔꯛꯄ ꯍꯧꯔꯤ꯫ ꯌꯥꯔꯣꯏꯌꯦ, ꯌꯥꯔꯣꯏ꯫ ꯑꯩꯅ ꯌꯥꯕ ꯄꯤꯗꯕ ꯊꯕꯛꯇ ꯅꯪꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯧꯕ, ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯀꯥꯎꯔꯣ ꯍꯥꯏꯔꯒ ꯀꯥꯎꯕ ꯌꯥꯕ, ꯅꯨꯡꯁꯤꯔꯅꯨ ꯍꯥꯏꯔꯒ ꯅꯨꯡꯁꯤꯗꯕ ꯉꯝꯕ ꯊꯃꯣꯏꯗꯣ ꯑꯩꯉꯣꯟꯗ ꯄꯥꯟꯗꯤꯌꯦ꯫ ꯑꯩꯒꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯇꯥꯗꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯗꯤꯌꯦ꯫ ꯌꯥꯔꯣꯏꯌꯦ, ꯆꯠꯈꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯌꯦ꯫ ꯕ꯭ꯔꯦꯗꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯉꯝꯕꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯕꯤꯔꯛꯂꯤ꯫ ꯉꯝꯕ ꯄꯦꯟꯗꯕꯅ ꯃꯆꯤꯟꯗ ꯄꯦꯟꯗ ꯋꯥꯍꯩ ꯊꯣꯔꯛꯄ ꯂꯦꯞꯇꯦ꯫ ꯕ꯭ꯔꯦꯗꯦꯟ, ꯃꯥꯅ ꯍꯥꯏꯁꯦ ꯀꯩꯅꯣ? ꯀꯥꯎꯔꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯥꯎꯕ ꯌꯥꯕ꯭ꯔꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤꯔꯣ? ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯏꯌꯥꯡ ꯌꯥꯡꯅ ꯈꯜꯂꯒ ꯍꯦꯛꯇ ꯆꯠꯈꯤꯕ ꯌꯥꯕ꯭ꯔꯣ? ꯃꯥꯅ ꯀꯨꯁꯤ ꯇꯧꯕ ꯌꯥꯕ ꯑꯩꯒꯤ ꯊꯃꯣꯏ ꯅꯠꯇꯤꯌꯦ꯫ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯔꯣꯏꯌꯦ꯫ ꯌꯥꯔꯣꯏꯌꯦ, ꯑꯩꯅ ꯌꯥꯔꯣꯏꯌꯦ꯫ ꯉꯝꯕ ꯃꯥꯕꯨ ꯀꯣꯟꯗꯨꯅ ꯐꯥꯖꯤꯜꯂꯤꯕ ꯕ꯭ꯔꯦꯗꯦꯟꯗꯨ ꯏꯟꯊꯣꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯃꯤꯠ ꯑꯅꯤ ꯈꯥꯅ ꯌꯦꯡꯗꯨꯅ, ꯃꯥ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯄ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯃꯥ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯐꯪꯅꯕ ꯊꯤꯒꯅꯤ꯫ ꯑꯩꯅ ꯍꯦꯛ ꯐꯪꯕ ꯃꯤꯀꯨꯞꯇ ꯃꯥ ꯅꯨꯡꯉꯥꯏꯅꯤ꯫ ꯉꯝꯕ ꯀꯥꯗꯒꯤ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯕ꯭ꯔꯦꯗꯦꯟꯁꯨ ꯉꯝꯕꯅ ꯊꯝꯂꯝꯕ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯉꯝꯕ ꯒꯥꯔꯤ ꯀꯥꯗꯨꯅ ꯀꯣꯏꯊꯧ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯥꯕꯨ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯕ꯭ꯔꯦꯗꯦꯟꯅ ꯁꯤꯡꯊꯥꯗ ꯄꯥꯎ ꯄꯤꯗꯨꯅ ꯁꯅꯥ ꯂꯣꯟꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯍꯜꯂꯤ꯫ ꯁꯤꯡꯊꯥꯁꯨ ꯊꯕꯛ ꯊꯥꯗꯣꯛꯂꯝꯂꯒ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯉꯝꯕꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯅꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯧꯒꯤ ꯁꯪꯗ ꯂꯥꯛꯄꯅꯤ꯫ ꯂꯣꯜꯂꯝꯂꯤꯕ ꯊꯣꯡꯗꯨ ꯐꯥꯎꯕ ꯀꯧꯈꯥꯏꯗꯨꯅ ꯊꯤꯕꯅꯤ꯫ ꯃꯇꯧꯗꯨ ꯈꯥꯝꯅꯕ ꯕ꯭ꯔꯦꯗꯦꯟꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯤ꯫ ꯃꯐꯝꯗꯨꯗ ꯁꯤꯡꯊꯥꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯉꯝꯕꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯍꯨꯝꯗꯨ ꯋꯥꯏ ꯇꯩꯕꯤꯗ꯭ꯔꯕ, ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯏꯁꯪꯅ ꯁꯪꯂꯕ ꯃꯥꯡꯒꯣꯜ ꯃꯆꯥꯗꯨꯗ ꯐꯝꯊꯩ꯫ ꯃꯥꯏ ꯐꯣꯟꯗꯨ ꯄꯤꯔꯣ, ꯑꯩ ꯀꯩꯅꯣꯝꯃ ꯌꯦꯡꯒꯦ꯫ ꯁꯤꯡꯊꯥꯅ ꯕ꯭ꯔꯦꯗꯦꯟꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯤ꯫ ꯉꯝꯕꯗꯤ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯈꯨꯠ ꯈꯨꯅꯤꯡꯗꯨꯅ ꯈꯨꯔꯗ ꯁꯧꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯡꯊꯥꯅ ꯁꯅꯥꯒꯤ ꯐꯣꯟꯗꯨ ꯍꯥꯡꯂꯗꯨꯅ ꯆꯪꯒꯦ ꯇꯧꯕꯗꯨꯗ ꯁꯀ꯭ꯔꯤꯟ ꯂꯣꯛ ꯂꯩꯔꯝꯃꯦ꯫ ꯉꯝꯕꯒꯤ ꯃꯥꯡꯗꯨꯗ ꯊꯥꯡꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯂꯣꯛ ꯁꯝ ꯍꯥꯡꯉꯣ꯫ ꯉꯝꯕꯁꯨ ꯂꯩꯔꯤꯕ ꯄꯦꯇꯔꯟꯗꯣ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯆꯤꯡꯗꯨꯅ ꯍꯥꯡꯂꯤ꯫ ꯁꯤꯡꯊꯥꯅ ꯀꯣꯜ ꯍꯤꯁꯇ꯭ꯔꯤ ꯆꯪꯗꯨꯅ ꯆꯦꯛ ꯇꯧꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯆꯤꯡꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯌꯥꯏꯐꯔꯦꯜ, ꯉꯝꯕ, ꯁꯤꯡꯊꯥ, ꯑꯇꯩ ꯑꯍꯦꯟꯕ ꯅꯝꯕꯔ ꯑꯃꯠꯇ ꯌꯥꯎꯗꯦ꯫
ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯗꯨꯅ ꯃꯦꯁꯦꯖꯇ ꯆꯪꯂꯤ꯫ ꯉꯝꯕꯅ ꯊꯥꯅꯕ ꯃꯦꯁꯦꯖ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤꯒꯤ ꯃꯦꯁꯦꯖꯀ ꯅꯠꯇꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯨ ꯁꯤꯡꯊꯥꯅ ꯐꯣꯟꯗꯨ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯊꯤꯕ ꯌꯥꯕ ꯈꯪꯕ ꯌꯥꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯗ ꯂꯩꯅ ꯂꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯅꯥꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝꯒ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯂꯤꯎ ꯑꯃꯠꯇ ꯐꯪꯗꯦ꯫ ꯌꯥꯏꯐꯔꯦꯜꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯔꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜꯁꯨ ꯍꯪꯕꯅꯤ꯫ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯑꯃꯒ ꯃꯔꯤ ꯑꯃ ꯏꯁꯝ ꯁꯝꯅꯗꯕ ꯑꯗꯨꯅ ꯁꯤꯡꯊꯥꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ꯫ ꯉꯝꯕꯅ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯅꯥꯒꯤ ꯃꯔꯝꯗ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯉꯥꯏꯕ ꯅꯠꯇꯦ꯫ ꯀꯣꯛ ꯃꯅꯨꯡꯗ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯅ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯗꯨꯅ ꯄꯥꯎꯈꯨꯝ ꯊꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯃ ꯏꯐꯪ ꯐꯪꯗꯦ꯫ ꯃꯤꯠꯃꯥꯡꯗꯒꯤ ꯎꯅ ꯎꯅ ꯃꯥꯡꯈꯤꯕꯒꯨꯝ, ꯍꯧꯖꯤꯛꯇ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯅ ꯃꯐꯝ ꯈꯪꯈꯤꯗꯕꯒꯨꯝ ꯋꯥꯈꯜ ꯑꯃ ꯊꯣꯛꯇ꯭ꯔꯦ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯕꯅ ꯃꯥꯅ ꯎꯅꯤꯡꯂꯤꯕ ꯁꯅꯥꯕꯨ ꯎꯕ ꯐꯪꯂꯣꯏ ꯍꯥꯏꯕ ꯋꯥꯈꯜꯗ ꯂꯥꯛꯂꯗꯨꯅ ꯉꯝꯕ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯅꯤꯗꯨꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯂꯝꯕꯤ ꯂꯩꯔꯤꯕꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯐꯣꯟꯗꯨꯗ ꯀꯔꯤꯅꯣꯃ ꯌꯦꯡꯉꯝꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯉꯝꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯕ꯭ꯔꯦꯗꯦꯟꯅ ꯍꯧꯒꯠꯇꯨꯅ ꯇꯥꯟꯅꯒꯦ ꯇꯧꯕꯗꯨ ꯁꯤꯡꯊꯥꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯐꯥꯔꯛꯏ꯫ ꯃꯉꯛꯇꯨꯅ ꯒꯦꯠꯇ ꯐꯠ ꯐꯠꯀ ꯍꯥꯏꯗꯨꯅ, "ꯃꯥ ꯆꯠꯂꯁꯅꯨ꯫ ꯋꯥꯈꯜ ꯊꯃꯣꯏ ꯑꯅꯤꯗ ꯑꯣꯟꯗꯨꯅ ꯆꯥꯛꯂꯤꯕ ꯃꯤꯁꯛꯁꯦ ꯅꯪꯉꯦꯅ ꯇꯞꯊꯧ ꯏꯪꯊꯧ ꯍꯥꯏꯗꯨꯅꯁꯨꯅꯦ ꯇꯞꯊꯧ ꯏꯪꯊꯧ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯊꯃꯣꯏꯅꯨꯡꯗ ꯃꯥꯅ ꯆꯥꯛꯏꯕ ꯃꯤꯇꯛꯁꯦ ꯑꯁꯤꯒꯤ ꯃꯨꯠꯊꯠꯐꯝꯗꯣ ꯃꯥ ꯃꯁꯥꯅ ꯑꯄꯥꯝꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯊꯤꯔꯨꯁꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕꯔꯣꯝꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯁꯤ꯫ ꯁꯅꯥꯕꯨ ꯑꯩꯈꯣꯏꯁꯨ ꯐꯪꯅꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯀꯤꯗꯃꯛꯇ ꯊꯤꯔꯁꯤ." ꯐꯥꯔꯤꯕ ꯃꯈꯨꯠꯇꯨ ꯕ꯭ꯔꯦꯗꯦꯟꯅ ꯐꯠ ꯀꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯥꯎꯅꯤꯡꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯃꯥ ꯃꯊꯟꯇ ꯀꯃꯥꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯗꯣꯏꯅꯣ? ꯃꯥ ꯍꯥꯟꯅ ꯀꯔꯝꯕ ꯃꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯗꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ? ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯊꯟꯇ ꯊꯥꯗꯣꯛꯄꯗꯣ ꯍꯌꯦꯡ ꯑꯩꯈꯣই ꯄꯦꯟꯗꯕ ꯂꯥꯛꯀꯅꯤ." ꯋꯥꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯦꯗꯦꯟ ꯉꯝꯕꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯉꯝꯕꯅ ꯍꯥꯟꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄꯅ ꯍꯥꯟꯈ꯭ꯔꯦ꯫ ꯕ꯭ꯔꯦꯗꯦꯟ ꯃꯈꯨꯠ ꯑꯃꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯈꯨꯠ ꯑꯃꯅ ꯃꯆꯤꯟꯗ ꯇꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯅ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯈ꯭ꯔꯤꯕ ꯒꯥꯔꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ꯫ ꯉꯝꯕꯅ ꯁꯅꯥꯕꯨ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯊꯤꯔꯛꯄ꯫ ꯎꯞꯂꯝꯕ ꯎꯅꯥꯁꯨ ꯂꯣꯡꯊꯣꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯃꯥꯅ ꯊꯨꯡꯂꯕ ꯃꯐꯝ ꯂꯩꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯍꯟꯗꯣꯛꯇꯅ ꯗꯦꯜꯂꯤ ꯌꯧꯔꯨꯔꯦ꯫ ꯌꯥꯏꯐꯔꯦꯜ ꯍꯥꯏꯕꯒꯤꯗꯤ ꯍꯥꯏꯕꯅꯤ ꯃꯐꯝꯁꯤꯗ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯌꯥꯝꯅ ꯋꯥꯖꯕꯅꯤ꯫ ꯋꯥꯖꯩ ꯍꯥꯏꯗꯨꯅꯁꯨ ꯄꯥꯔꯤꯕꯨ ꯃꯊꯟꯇ ꯂꯪꯊꯣꯛꯑꯝꯗꯨꯅ ꯊꯝꯂꯝꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ ꯉꯝꯕꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯝꯗꯥꯏꯗ ꯊꯃꯣꯏꯗ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗ ꯊꯝꯕ ꯋꯥꯍꯩ ꯈꯔꯗꯤ ꯌꯥꯏꯐꯔꯦꯜꯒꯤ ꯄꯦꯟꯗ ꯋꯥꯍꯩ ꯑꯣꯏꯅ ꯃꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ "ꯑꯩꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯅꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯁꯅꯥꯕꯨ ꯑꯩꯅ ꯃꯥꯇꯅ ꯃꯇꯣꯟꯂꯣꯝꯗ ꯅꯨꯡꯉꯥꯏꯕ ꯐꯪꯖꯔꯕꯗꯤ ꯈꯟꯗꯨꯅ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯖꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯒ ꯅꯐꯝꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯅꯉꯣꯟꯗ ꯑꯩꯅ ꯃꯥꯕꯨ ꯁꯤꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯕ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯕꯨ ꯆꯩꯅꯥ ꯑꯣꯏꯅ ꯄꯤꯕꯗꯤ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯑꯩꯒꯤ ꯅꯨꯡꯗ ꯂꯣꯠꯄ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯃꯥꯕꯨ ꯑꯩꯅ ꯏꯆꯟ ꯑꯃꯒꯨꯝ ꯈꯟꯈ꯭ꯔꯕꯅꯤ꯫ ꯀꯅꯥ ꯂꯩꯇꯕꯅꯤ ꯈꯟꯅ ꯑꯩꯒꯤ ꯏꯆꯟꯕꯨ ꯃꯐꯝ ꯈꯪꯗꯅ ꯂꯩꯍꯟꯈꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯅ ꯌꯥꯔꯣꯏ꯫ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯄꯔꯤ ꯅꯅꯥꯕ ꯄꯨꯝꯕ ꯐꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯅꯥꯕꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯅꯉꯣꯟꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯅꯐꯝꯗ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯔꯔꯣꯏ꯫ ꯇꯥꯏꯕꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯃꯗꯤ ꯑꯩꯅ ꯄꯤꯒꯅꯤ." ꯅꯪꯒꯤ ꯋꯥꯍꯩꯗꯨꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯈꯜꯗꯗꯤ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯋꯥꯡꯕ ꯂꯥꯟꯅ ꯌꯥꯏꯐꯔꯦꯜꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗ꯭ꯔꯦ ꯉꯝꯕ꯫ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯐꯝ ꯈꯪꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯁꯅꯥꯕꯨ ꯊꯤꯕ ꯂꯦꯞꯇꯦ꯫ ꯅꯨꯃꯤꯠ 5-6ꯅꯤ ꯆꯥꯛ ꯏꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯆꯥꯗꯕꯅ ꯃꯌꯥꯡꯁꯦ ꯌꯥꯝꯅ ꯀꯪꯁꯤꯜꯂꯕꯅꯤ꯫ ꯃꯃꯥꯗ ꯋꯥꯔꯧꯗꯨꯅ ꯌꯨꯝꯗꯁꯨ ꯆꯪꯗ꯭ꯔꯕꯅꯤ꯫ ꯁꯅꯥꯅ ꯂꯩꯔꯝꯕ ꯔꯦꯟꯠ ꯍꯥꯎꯁꯇꯨꯗ ꯑꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯦꯡꯉꯨꯕꯗ ꯁꯅꯥ ꯃꯥꯒꯤ ꯅꯤꯡꯁꯤꯡ ꯃꯃꯤ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯒꯤ ꯍꯧꯔꯒ ꯍꯣꯔꯦꯟ ꯇꯨꯝꯂꯝꯗꯥꯏ ꯐꯥꯎꯕ ꯁꯅꯥ ꯍꯥꯏꯕ ꯃꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃ ꯆꯪꯗꯕꯅꯤ꯫ ꯎꯖꯅꯤꯡꯕꯗꯤ ꯑꯃꯈꯛꯇꯅꯤ꯫ ꯃꯥꯇꯕꯨ ꯎꯕꯅꯤ ꯊꯃꯣꯏꯅ ꯋꯥꯈꯜꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯈꯔ ꯎꯔꯛꯇꯕ, ꯊꯥꯗꯤ ꯂꯥꯏꯔꯗꯅ ꯆꯍꯤ ꯍꯦꯟꯅ ꯎꯔꯛꯇꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯒ ꯃꯅꯤꯒꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕꯅꯤ꯫
Ningthoi duk hakna phattaba midi nate. Mana haidokaba wado yaragadi puthadanaba haiduna honaruba khakni. Aduso supnagi amuk khak anirak suna hairuba tawdana yaroi haiduna insiluba leite. Insingi haina khanbasu leite. Machana amadi sanana yarakdrabadudadi deeplagi haina duma khalamlabani. Ikairabaso leimagi mungda haidoki haidana wakhalda khankrabani. Makoisu yauna sanawa thirabani. Adubu phangba leikidri mafam kadaida bulotuna leikraba. Asuk pikpa Manipur kuba lebak macha asida kadaida bulotliba. Mayam changduna thibada karamna duk chiksina kana uba ngamdana bahaiduna lotliba. Lotlabadi thiba sulepoi haiba mayamgi thongna lotuna leiribi manadi khangkidra mali. Ngamba kaduda leimaida makhong nama tingthokduna makhong nama konsinduna masaduna sanana hiplamba phamungi kangthol aduda ngatharaga mamaiduna siling mathak tengduna maksilamba kuchu kutsilaba mit anina wakhal amada tumin yengduna leiri. Asum leina magi wakhalda matam ama sanana mangonda hairama wafam ama magi nakongda khonthang yeiduna tarakli. Tangja Aingu phatabini haigi hairaba saijo. Adubu aidi aina pamjre phatre khanglaba lambi amadagi khongthang loduna jatkraba. Amuk hana lambi duda laoi. Amuk hana dung onduna swing laoi. Aduga maga aidi isagi nungaidaba yendaba mana maram oiraga isagi punsibo isana manghanbagi thabuksu tawroi. Ngamba wakhalda haikiba wahaisingdo ningsing mitlu anidagi khamba yada nupa oibagi akanba thamoido thadokduna tarakli. Akanbabu thodhanba ngamba pirangdo. Taithokpinaba leitraba ubinaba leitraba aduk magun leiba nupa magi pido maning tamhankri. Sinthahankri mitludagi tarakliba pirangdo malim leimai tamna. Lotlagi yauda iphamdagi lotkraba. Ohalaroi khana hijang marumduda aibodanaba haidada namit ushinduna leikraba. Aigi thamoibu khangbida nangna khanbada chumi khanduna aigi thamoigi marol amata hana yenglamda nangna jatkraba. Phaiye kaisu kaide aibu matik jati haiduna nangnaibu miraibani. Machinduda murum soli ngamba tariba bidu masulepa leiti. Nga tharamba masaduna khatuna makhutuna konsinduna leiriba makhongduda thamduna Jurul makha jathari. Jatkraba natra nangcho. Aigi karisu khanbida nang jatkraba natro. Taramgani uramgani nangdi. Aibu phijigi marumtuda leptuda aibu lohna yengamgani. Uba ngamrengo. Aida nangi nungsi maichang karamna khangba haido. Nangi ngamrengo. Aina hanjin haikibani. Nangi minokna Aigi Nisani haidana. Howjikti aigi nisapu mamata ukije. Mangkre. Aigi nisapu mamangkre. Nangna manghalamba nangi minoki wechakse. Aisu nisa haiba nisadugi mayaina. Khangba tabani. Ngangna ngamba hawgalai. Makhana kumtharaktuna gari thauduna mafam amada lagli. Hanana mana toina lakraba mafamni. Mana yorokpaga hana khangnaduna leiraba oiramali. Jangsilaktuna angaba powder khara lona pirakli. Powder ka loinana syringe kharaso nupaduna pirakpada yaurakli. Ngambasu chonga chapini piramlaga mafamda thadokduna lagli. Garidu chumjigada muk thawrukduna rentuda muk lagli. Thongdo ngasinduna thamlamlaga maningdu changlakli. Gas ki table duda leiriba lighter do lawduna ngamba kon thamlimba rek adudagi spoon amaga lawraga ngasai mana phamduna leirama mafamduda jangsilakli. Phamung nakanda leiriba table machaduda leiriba candle do lawduna lighter do na mai chukhatli. Spoon duda purakliba white powder do hamduna ising kharaga loinana mai mathakduda thangatuna powder do ising duda tamhali. Brown oi kai wai khara changlakpaduda powder do tumle haiba khangbaga syringe do lawthokduna spoon duda yawriba mahido chingnaga makhut khutum tasinduna karakliba singlituda thinduna kapsili. Loibaga ngamba makhut yena pairiba syringe do makhada thadaduna mamit ani do tapna uisingkhri.
Matam kuina lepluraba matung ngahan makai mana tawramba changdagi khara henjina tawkhibaduna mit pangningbaga pokhidri.